ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯃꯦꯝꯃ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯣꯛꯇꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯀꯥꯏꯅꯍꯟꯗꯨꯅ ꯂꯧꯕꯤꯔꯒ ꯊꯥ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ꯫ ꯋꯥꯈꯜ ꯁꯣꯏꯕꯤꯒꯨꯝꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧ ꯈꯔꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕꯗ ꯍꯩꯅꯈꯤꯗ꯭ꯔꯦꯗꯀꯣ, ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯂꯛꯄꯗ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯎꯔꯕ ꯊꯕꯛꯇꯣ ꯃꯪꯒꯣꯜ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯃꯋꯥ ꯀꯔꯝꯕꯅꯣ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯔ, ꯃꯕꯨꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯅꯨꯕ ꯑꯃꯅ ꯂꯥꯞꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦꯗꯀꯣ, ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯅꯨꯄꯤꯁꯤꯗ ꯃꯧ ꯈꯔꯁꯤꯅ ꯇꯧꯕꯤꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯣꯏꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯗꯧꯔꯤꯕꯅꯤꯀꯣ꯫ ꯗꯥꯃꯅꯤ, ꯅꯪ ꯀꯔꯥꯏꯗ ꯂꯩꯒꯦ? ꯑꯩꯕꯨ ꯂꯧꯔꯨ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯧꯁꯤꯡꯗꯨꯅ ꯃꯆꯥꯁꯤ ꯄꯣꯛꯂꯁꯨ ꯀꯌꯥꯗꯤ ꯃꯊꯣꯡ ꯆꯥꯗꯧ ꯃꯥꯟꯗꯦ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯄꯣꯛꯂꯒ ꯍꯤꯡꯕꯨ ꯍꯤꯡꯒꯗ꯭ꯔꯣ, ꯍꯤꯡꯂꯁꯨ ꯖꯨꯠꯇꯤ ꯆꯥꯔꯣꯏ ꯀꯩꯅꯣ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯕꯨ ꯐꯗꯧꯕ ꯃꯥꯜꯂꯤꯕꯣ꯫ ꯏꯆꯦ, ꯑꯩꯒꯤ ꯗꯥꯃꯅꯤ ꯎꯕ꯭ꯔꯣ? ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯆꯠꯂꯣꯍꯦ ꯑꯗ, ꯆꯠꯊꯣ! ꯈꯪꯕꯨ ꯈꯪꯉꯤꯅꯦ, ꯈꯪꯕꯨ ꯈꯪꯍꯧꯗꯦ, ꯑꯩꯈꯣꯏ ꯅꯥꯛꯇꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯍꯟꯗꯨꯅꯦ, ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯃꯥꯜꯂꯅꯤꯅꯦ꯫ ꯁꯛꯇꯥꯁꯤꯗꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯃꯆꯥꯁꯤꯁꯨ ꯃꯟꯅꯤꯒꯤꯔ ꯁꯅꯥꯒꯤꯔ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯣꯏ꯫ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗꯒ ꯆꯪꯉꯛꯀꯅꯨ, ꯎꯔꯛ ꯋꯥꯔꯛꯇꯅꯦ ꯑꯣꯏꯅ ꯊꯤꯔꯨꯆꯣ꯫ ꯑꯩꯕꯨ ꯏꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯁꯤꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯨꯔꯁꯤꯔꯅꯦ? ꯁꯤꯔꯣꯏ, ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯏꯆꯥꯁꯨ ꯁꯤꯕ ꯌꯥꯗꯦ꯫ ꯍꯦ ꯂꯥꯏ, ꯅꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯕꯗꯤ ꯏꯆꯥꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯐꯥꯎꯅꯍꯟꯕꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯉꯥꯡ ꯑꯇꯩꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯐꯠꯇꯕ ꯃꯤꯕꯨ ꯋꯥꯔꯛꯄ ꯉꯝꯕ, ꯑꯐꯕ ꯂꯝꯕꯤ ꯇꯥꯛꯄ ꯉꯝꯕ ꯃꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯅꯤꯖꯔꯤꯕꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯂꯥꯏ ꯅꯣꯏꯗꯁꯨ ꯐꯪꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯥꯏ ꯅꯤꯡꯊꯧꯅ ꯏꯁ, ꯀꯅꯥꯅꯣ, ꯀꯔꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯑꯃꯒꯤ ꯃꯔꯧ ꯂꯩꯕ ꯈꯣꯟꯖꯦꯜꯗꯣ? ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯅꯥꯒꯤꯅꯣ, ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛꯇ ꯊꯤꯌꯨ, ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯄꯤꯔꯝꯃꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯄꯥꯛꯁꯦ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯤ ꯂꯩꯔꯦꯝꯕꯤꯁꯤꯡꯁꯤ ꯁꯦꯟꯅꯔꯤꯉꯩꯗ ꯃꯥꯂꯦꯝꯁꯤꯗ ꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦꯗꯅ꯫ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕ꯭ꯔꯗꯍꯦ? ꯂꯥꯏꯌꯥꯝꯅ ꯇꯥꯖꯔꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯊꯨꯅ ꯃꯥꯂꯦꯝꯗ ꯀꯨꯝꯊꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯊꯤꯗꯨꯅ ꯃꯥꯅ ꯅꯤꯔꯤꯕꯗꯣ ꯄꯤꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯃꯦꯝꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯝꯗ ꯍꯟꯕꯁꯨ ꯉꯝꯗ, ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯅꯝꯕ ꯍꯨꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛ, ꯃꯦꯝꯃ ꯂꯩꯐꯝ ꯂꯩꯇꯕꯅ ꯅꯣꯡꯃꯗꯤ ꯃꯤ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯐꯝ ꯑꯃꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯎꯃꯥꯏꯕꯤ ꯀ꯭ꯋꯥꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏꯐꯥꯎ ꯇꯤꯟꯐꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯏꯅꯥꯏꯁꯥ, ꯍꯟꯗꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯐꯥꯎ ꯐꯥꯎꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯁꯦ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯀꯧꯈꯠꯂꯨ, ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯂꯥꯏꯐꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯅꯤ꯫ ꯂꯥꯏꯐꯥꯎ ꯑꯁꯤ ꯆꯨꯝꯍꯟꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯕꯨ ꯀꯧꯗꯨꯅ ꯋꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯍꯧꯕꯅ ꯐꯗꯣꯏꯔꯅꯤ? ꯁꯤꯅ ꯐꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤꯅ
harauna jagoi sabagi muhutta kwa ka umai bi ganoina atiya thana jagoi sariba harauriba sina takpadi aigi isa se isam samba isa amadi oiroi dorina imagi bungo karigino adu kana kaplibadi nangna kapada nangi damang jagoi saramba isai saklama umai bi kwaksingdo kibuna loina paina krene konungda amaiba amaibi mayamdu lanmi singna loina puraktuna saroba lampaktuda lehelami ningthongna aigi lebak asigi amaiba maibi singsidi onthokna yamkreda inaisa laifau manadaba amaiba maibi khara yaukidai aduna tokhaina tham aduga manaba singduna tokhaina yare yare mayamdagi ahal oiraba amaiba matau karamnano noyama toina mafam amadagi mafam amada tunga laineraga chap manaba leifau phauribadi leifau adu kayamuk yamna sumba leifauno iningthau aikhoi mayam asina nongmada hainaruba haunaruba tawdana laifak chap manana phauriba sinadi leifau ase chama summe haibani iningthau masi aikhoi sungak naribani ngarang aikhoi gi mitta mi tangkai saru polang tangkai oiba yamnasu kiba yamnasu nungsiba sakta mama imangda khanghawdana lepladuna leifau ado phauhan khibani atai amaiba mayamna man haribu ase asumane iningthau masi aikhoi gi punsida khwaidagi ngakpa thodok amani o adudi noina hariba angang ase mafam karaida poklibano haibado thiduna manghan khibana phagadra amaiba maibisingna iningthau angang adudi phatab miyoi khaktada awaba nangjagadabani afaba thamoi singma migidi karisu akaiba leiroi adumna khanje iningthau akaiba yamna lakani ni noibo angang aduni hek chawra imatung ina lebak asidagi hindoktana atopa lebak ki miyoi phabu yaungna magi tung ingi hairakani aduga phattaba yeknabanasu sarik yom leragani mapam khuding thokhaningdaba thodok thoklaklagani ningthau aigi wa chatlore angang adu bithiduna magi wa chatlaragani lebak asida angang aduna kusira si tawduna ningthau aingonagi hena nungaina palaragani aduga aina minai oiragani ne amaiba maibisingduna iningthau hairibudubu phamnai bataina asingmanine ningthongna hairibase lebak asida amaiba maibi noi miyamgi leifau phauba mawa lawroloidabanine noi chara hengadoribanine amaiba maibisingna karigino iningthauga phamnaibi mayam sigana asuyamdi kirisina aikhoina phattaba aranba amatabu tawdradi aikoi kiningai kaisu oidena ningthauna kaidore karino nei masen sanari boridubo aduga laifau manadana phaukiba noi kharana kamai tawba ha noidi kari khalige atai kharaduna aikhoidi haipa sadana laifau aranba mayama pangphauda phaujinkibani aduna karino kumlusibo ningthauna kaidore noisu noi masen murum sonaribudubo noigido aranba laifauro amaiba mana kai de nuri ningthau aikhoina phauba laifau ado asumani hoi moina mi yamna laifau phaubani na moina hena budi lumna khalangwani adubu ningthau masing yamba khaktana laifau sumi moina haibana se moina haibadi laiponti ningthau makhadi amaiba mana aduna iningthau na nganga do thiduna manghan kibuna phagani haina takpiribdo madubak tawrabadi aikhoi lebak ase makha tana ningthau panba lebak nungaiba ingtapa lebak haibado oigani aduga karigumba angang aduna mapung mari phakrabadi iningthau gi wa chatlore konung karani lebak irang thokani iningthau phamnaiba singduna moina haribase chungani iningthau adudi lebak asida ngarang pokhiba angangsing thiduna manghanaba tawsi amaiba ahalna karinone aikhoigi wabuna thaiduna moi kharagi wasi oina iningthauna taribasina sina dakpadi kunung asida amoipa mi yamna leire iningthausi yauna takpani ne amaiba amana amuk jummi ahalna takpiribado moi singse awaba tarakani kibadagi angang adu thiduna manghangan hairibani ningthauna inaisa amaiba maibisingse
ꯃꯌꯨꯝ ꯍꯜꯂꯟꯈ꯭ꯔꯣ ꯑꯗꯨꯒ ꯃꯣꯏ ꯈꯔꯁꯤꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯍꯟꯈꯣ ꯑꯔꯥꯟꯕ ꯑꯃꯥꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯀꯣꯅꯨꯡꯗ ꯂꯩꯈꯣ ꯍꯥꯏꯕ ꯑꯗꯨꯒ ꯆꯨꯝꯅ ꯂꯩꯐꯥꯎ ꯐꯥꯎꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯁꯤꯕꯨꯅ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯦ ꯑꯐꯕ ꯑꯁꯤꯡꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯗꯨꯅ ꯅꯤꯡꯊꯧ ꯊꯥꯖꯅꯕ ꯍꯦꯟꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯑꯇꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯦ ꯃꯊꯪꯒꯗꯤ ꯁꯣꯏꯗꯅ ꯑꯣꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯥꯎꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯊꯥꯡꯁꯤꯃꯗꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯣꯏꯗ ꯑꯐꯕ ꯑꯁꯨꯝꯕꯅ ꯑꯔꯣꯏꯕꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯩꯈꯣꯏꯅꯗ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯥꯏꯕꯗ ꯂꯥꯟꯃꯤ ꯇꯔꯥ ꯁꯦꯝꯗꯨꯅ ꯂꯩꯄꯥꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯣꯛꯄ ꯑꯉꯥꯡ ꯄꯨꯝꯕ ꯊꯤꯗꯨꯅ ꯃꯃꯥꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯔꯒ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝꯃꯒ ꯃꯆꯥꯒꯗꯤ ꯃꯤ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯐꯝꯗ ꯂꯩꯕꯅ ꯂꯥꯟꯃꯤꯁꯤꯡꯅ ꯊꯦꯡꯅꯗꯕꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯊꯧꯑꯣꯡꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯑꯃꯠꯇꯅ ꯄꯦꯟꯅꯔꯝꯗꯦ ꯁꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯍꯤ 10 ꯁꯨꯕ ꯀꯥꯟꯗ ꯃꯦꯝꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯝꯍꯩꯕꯗꯨꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯏꯃꯥꯒꯤ ꯄꯥꯝꯍꯩꯕ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯦ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯄꯥꯝꯍꯩꯕ ꯅꯪꯕꯨ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯏꯁꯥꯕꯨ ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯤꯕꯔꯣ ꯂꯥꯝꯃꯦ ꯏꯃꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛꯁꯨ ꯆꯥꯗꯅ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤ ꯑꯁꯤꯕ ꯁꯥ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯐꯝ ꯃꯔꯛꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯇ꯭ꯔꯕꯣ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯂꯩꯅꯩ ꯏꯕꯥꯅꯤꯅ ꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯥꯝꯍꯩꯕꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯔꯁꯤꯔꯅꯦ ꯆꯍꯤ ꯅꯧꯖꯔꯒꯁꯨ ꯃꯔꯣꯜ ꯆꯨꯝꯕ ꯋꯥꯈꯜ ꯋꯥꯡꯕꯗꯤ ꯃꯤꯉꯣꯟꯗꯒꯤ ꯏꯆꯥ ꯄꯥꯝꯍꯩꯕꯅ ꯗꯃꯥꯗ ꯍꯦꯜꯂꯤꯕꯅꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯂꯤꯔꯒꯦ ꯑꯗꯨꯒ ꯏꯆꯥ ꯄꯥꯝꯍꯩꯕꯁꯦ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯅꯤꯡꯇꯝꯅ ꯄꯨꯊꯣꯛꯂꯒꯦ ꯏꯃꯥ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤꯔꯣ ꯍꯥꯏꯔꯣ ꯏꯃꯥ ꯃꯇꯝ ꯀꯨꯏꯅ ꯍꯥꯏꯗꯣꯛꯇꯅ ꯊꯝꯕ ꯋꯥ ꯑꯣꯏꯔꯗꯤ ꯃꯗꯨꯅ ꯏꯃꯥꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯂꯣꯏꯅ ꯌꯥꯡꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯂꯤꯔꯒꯦ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯄꯥꯝꯍꯩꯕꯗ ꯃꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯋꯥꯔꯤꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯃꯥ ꯃꯆꯥꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯄꯥꯝꯍꯩꯕꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯎꯃꯥꯏꯕꯤ ꯀ꯭ꯋꯥꯛꯅ ꯃꯃꯥꯡꯗ ꯃꯈꯦꯜ ꯂꯥꯡꯅꯈꯤꯕꯗꯨ ꯑꯗꯨꯝꯅ ꯉꯁꯤꯁꯨ ꯑꯇꯤꯌꯥꯗ ꯂꯥꯡꯂꯝꯃꯤ ꯏꯃꯥꯒꯤ ꯄꯥꯝꯍꯩꯕ ꯏꯆꯥꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯑꯃꯠꯇ ꯍꯥꯟꯅ ꯊꯤꯔꯛꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯌꯥꯝꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯌꯨꯝꯕꯨꯗꯨꯅ ꯍꯣꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ ꯁꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯅꯪꯒꯤ ꯅꯆꯥꯗ ꯑꯣꯏꯅ ꯄꯨꯛ ꯊꯟꯅ ꯄꯤꯖꯔꯣꯀꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯗ ꯄꯤꯊꯣꯔꯛꯂꯕꯗꯤ ꯁꯣꯝꯒꯤ ꯏꯆꯥꯗꯨꯗꯤ ꯀꯔꯤ ꯆꯥꯍꯧꯒꯅꯤ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯨꯏꯔꯦ ꯅꯥꯗꯨꯅ ꯂꯩꯕ ꯄꯥꯟꯖꯤꯅ ꯆꯌꯣꯜ 2 ꯐꯥꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯀꯔꯤꯃꯇ ꯆꯥꯎꯊꯛꯎꯁꯨ ꯌꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅꯤꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯃꯃꯥ ꯑꯩꯅ ꯑꯗꯨꯃꯛ ꯈꯥꯛꯇꯨꯅ ꯊꯝꯕꯤꯕꯅꯤ ꯉꯁꯤꯗꯤ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯆꯥꯔꯒ ꯑꯩꯒꯤ ꯏꯆꯥꯅ ꯆꯥꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯅꯆꯥꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯒꯅꯤ ꯅꯆꯥꯕꯨ ꯍꯥꯟꯅ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯄꯤꯖꯧ ꯄꯥꯝꯍꯩꯕꯅ ꯏꯃꯥꯒꯨꯝꯂꯕꯤ ꯄꯥꯟꯖꯤꯕꯨ ꯂꯥꯏꯔꯅꯦ ꯃꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯨꯝꯒꯗ꯭ꯔꯣ ꯑꯗꯨꯅ ꯀꯞꯀꯅꯨ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯅꯥꯕ ꯐꯕ ꯑꯣꯏꯁꯅꯨ ꯆꯥꯛꯁꯤꯗꯤ ꯏꯃꯥꯒ ꯑꯩꯒ ꯆꯥꯔꯒꯦ ꯏꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯤꯔꯣ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛꯁꯤ ꯆꯥꯔꯨꯔꯁꯤ ꯍꯣꯏ ꯏꯃꯨꯡꯗꯒꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏꯕ ꯏꯃꯥ ꯑꯩ ꯅꯥꯕ ꯐꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯊꯕꯛꯇ ꯅꯆꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯗꯕꯅꯤ ꯏꯃꯥꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯉꯁꯤ ꯏꯃꯥꯅ ꯎꯔꯤꯕꯁꯤꯕꯣ ꯅꯄꯥꯗꯣ ꯊꯕꯛ ꯊꯨꯅ ꯍꯜꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯃꯃꯥ ꯃꯆꯥꯗꯣ ꯃꯤ ꯅꯠꯇꯦ ꯂꯥꯏ ꯑꯣꯏꯕ ꯇꯥꯏꯗꯅ ꯄꯥꯝꯍꯩꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯧꯖꯤꯛ
yumda halase hujikti. Yumda halabadi ima hisabu amukasu phuduna talakani. Kanana phuduino hujikti nasa sarabasidi. Aduga nasa ina sarabadi kaidobunga meheba ima khangdaba natro. Ima khangini isana sarabadi kari tobunga mi harauragana kari tobunga mi haibado. Adudi la oima yumda changasi. Hoi hoi changasi. Isa leiradabu karigi mana kigani lao ngasidagi yumda leirasi. Ima kayam watlige yamna lapro aidi khongsi ware san gari maladi pado tonglaga sakhinaba. Ima pobigi laosi. Ima wani san gari lai namana sabu karayauduino laodana ai tinbiram lage. Mamana san gari nine laoibu sida tongkrasi. Pamhaibana waba parani. Mama masa kul yauduna changlakpada kulgi mi singduna changlaktanaba thinglami. Mawa mana masigi nupi sidi sikraboina khaluraga angang ama yauragabu laine. Maya mama masa se kulasi lehangumsiko lakna tanthokisi. Amana amu karigi sanghangadoiba phuraga tanthokkatabani. Ahal hanuba mana masagi mayuming khulda laksababu noi mayam thoktana thinglidubu kariginone. Mawa mana karino kurana mama masa sigi misanga changlisibo angangse kuragi suyawbro. Nupi amana masigi halse tansin khone mabu yaraba ababa eksarakani ayetba mehekta pirakani. Ahal hanubaduna masak singa siga nupa sabi hingsabi singsidi sora marol amanam thiriba ngari umlaga thulakprasu khangdene. Pamhaibana magarigino ekhona yumda laksabada moi mayam sina thinglibade. Imana wari likhibado kaurapro isabo kaudima adugeradi moimda lemna tharoi. Imagi bungo ima wari sanake isa tumina leyuko. Mathong marom khangdaba nupi karigino nangna kulasida amu halaklibade kulasida nang leiba yade haiba natro. Aduga nasa sina mapa kayagino ha mapa masa khanglabo motna motliba iroi hek maladana. Ima isabu aigi isagi yumda halaksabada mayamna yaroi haibiribasibu ima isagi kari iralgino aina mayamda kari lankhibu yawkrabagi. Nupa kharana mana haibu wasisu chummine sida mama masagi misang hek changlubada ayagi nupi singsina nupi siga kari mari leinaina hekta sadoribani. Masigi khallagani egoina nupi si kulasida leiba yaroina hairisi. Mausingna namana sase sangakpa yaroi hairaga sum sangise mi usitriba kaidunine ha adu oirabdina samdo phoida chaba tari hauji. Pamhaibana aigi ma phuba yaroi. Nupa amana mama phuba yaroi kaina phalaga lepine adudi nang hana phuba dari. Aingonde hek solokpa mido makuto patlaga pumboyuko aduga aigi mana sokpa miduna yong manba oyo. Nupi kharana ha hayo mama si sokpada yong malu kaina adu oiradi. Nupa amana kaina aigi khutta torisibo ngangasi phurubadagi aigi khutse namthiraga kenkre aigi khut pumesidi. Nupi kharaduna kaina aigi sinsibu tumthora isibo khut khong isa pumba matu marangakta sungai khrene taurisidi. Amana aisuni masuni indobza nangdi hanadagi yong adum malmani hausiki loirimi. Mi ataiduna kaino aikoina uriba ngasi thokdo asidi noi mama masa sida athingba piganoe mayumna changhankro. Asumna kulgi mi sindu kibana thak thak niknakri. Aduna kanamta karimta hainakhidre yongman binupi singdudi yumdagi mapan thokidre. Numisidagi mama masadu mayumda nungaina leirammi. Mamana masa pamhaibabu yariba makai yumdagi mapal thokhalamde adu oirabasu pamhaibagi afaba mida afaba bor piba fataba midana fataba bor pibasi tapna tapna sandorakpana chahi 15 muk surakpadadi lebak sinba thungna khangnaраktuna ningthogina kong phawba yaurammi. Ningthona tariba pawsibu karinone masigi thogdok asi tholaktanaba aina chahi 10 gi mamangda aina manghankhrabanini
ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯏꯊꯦꯡ ꯊꯦꯡꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯑꯉꯥꯡ ꯑꯁꯤ ꯊꯤꯔꯒ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗꯦ ꯏꯅꯥꯏꯁꯥ ꯑꯩꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯅ ꯀꯧꯔꯁꯨ ꯑꯗꯨꯒ ꯂꯥꯟꯃꯤ ꯆꯥꯝꯃ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯊꯥꯔꯛꯑꯝꯃꯣ ꯐꯒꯅꯤ 이닝ꯊꯧꯁꯦ ꯃꯊꯥ ꯁꯥꯕ ꯃꯥꯜꯂꯤꯗ ꯑꯁ ꯇꯟꯗꯧꯔꯤꯗ ꯑꯣꯟꯊꯣꯛꯅ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯄꯣꯛꯄ ꯑꯉꯥꯡꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯍꯥꯠꯈꯤꯕꯅꯤꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯤꯊꯍꯧꯔꯤꯕꯖꯥꯠꯅꯣ ꯄꯥꯎꯁꯦ ꯂꯥꯜꯂꯝꯂꯕꯗꯤ ꯐꯩ ꯆꯨꯝꯂꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯉꯥꯡꯗꯨꯅ ꯁꯣꯏꯗꯅ ꯃꯨꯜꯂꯒ ꯂꯧꯈ꯭ꯔꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯣꯏꯅ ꯍꯤꯡꯍꯧꯔꯒꯅꯤꯀꯣ ꯃꯁꯤ ꯄꯨꯝꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯐꯥꯎꯈ꯭ꯔꯕꯅꯦꯕ ꯑꯁ ꯀꯣꯛꯀ ꯆꯤꯛꯏꯗ ꯂꯥꯟꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯏꯃꯤ ꯆꯥꯝꯃ ꯍꯥꯏꯕꯗꯣ ꯂꯥꯛꯆꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯤꯜꯗ ꯂꯥꯏ ꯇꯣꯡꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯄꯥꯎ ꯇꯥꯔꯤꯕꯁꯤ ꯅꯣꯏꯗꯤ ꯇꯥꯗꯕ꯭ꯔꯣ ꯀꯨꯏꯔꯦ ꯇꯥꯖꯕ ꯏꯅꯤꯡꯊꯧ ꯍꯥ ꯀꯨꯏꯔꯦꯕ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯥꯎ ꯑꯗꯣ ꯍꯥꯟꯅ ꯇꯝꯗ꯭ꯔꯤꯕ ꯍꯥ 이닝ꯊꯧ ꯄꯥꯎꯁꯤ 이닝ꯊꯧꯅ ꯍꯥꯟꯅ ꯇꯥꯔꯝꯒꯗ꯭ꯔꯅ ꯇꯝꯖꯗꯕꯅꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯅꯤ ꯅꯣꯏꯅ ꯍꯥꯏꯗꯅ ꯆꯨꯝꯃꯤꯅꯤꯅꯦ ꯁꯤꯁꯨ 이닝ꯊꯧꯗꯤ ꯀꯣꯅꯨꯡꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯌꯥꯝꯗꯨꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤꯅꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯁꯦ ꯀꯔꯣꯝꯗ ꯄꯥꯜꯂꯤ ꯐꯥꯎꯕ ꯈꯪꯂꯝꯃꯣꯏ ꯑꯩꯈꯣꯏ 이닝ꯊꯧꯁꯤ ꯂꯥꯟꯃꯤ ꯑꯇꯩꯅ ꯈꯪꯂꯝꯃꯣꯏ ꯑꯋꯣꯏꯕ ꯅꯤꯡꯊꯧꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯣꯛꯂꯤꯗꯤ ꯍꯥ ꯑꯩꯅ ꯁꯣꯝꯗꯅ ꯃꯊꯥ ꯁꯥꯔꯤ ꯀꯥꯟꯁꯤꯗ 이닝ꯊꯧ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯄꯥꯎ ꯑꯃꯅꯤ ꯐꯠꯇꯕ ꯃꯤꯅ ꯋꯥꯔꯛꯄ ꯑꯐꯕ ꯃꯤꯅ ꯑꯋꯥꯕ ꯀꯣꯛꯄꯤꯕ ꯅꯨꯡꯉꯥꯏꯍꯟꯕ ꯄꯥꯎꯅꯤ 이닝ꯊꯧ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯣꯏꯒꯤꯗꯤ ꯐꯔꯝꯒꯅꯤ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯐꯠꯇꯦꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯩꯅ ꯍꯥꯏꯕ ꯇꯧ ꯃꯅꯨꯡꯗ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯎꯃꯥꯏꯕꯤ ꯀ꯭ꯋꯥꯛꯅ ꯋꯥꯏ ꯆꯥꯏꯈꯤꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯐꯥꯎ ꯐꯥꯎꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯤ 이닝ꯊꯧꯅ ꯀꯤꯔꯤꯁꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯂꯥꯏꯐꯥꯎꯗꯨꯗ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯦ ꯑꯑꯣꯟꯕ ꯂꯥꯛꯂꯅꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯐꯕ ꯃꯤꯅ ꯄꯥꯜꯂꯅꯤ ꯅꯤꯡꯊꯧ ꯁꯥꯒꯩꯁꯨ ꯃꯨꯠꯂꯅꯤ ꯑꯅꯧꯕ ꯑꯆꯨꯝꯕ ꯑꯉꯥꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯍꯥꯏꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯐꯥꯎꯈꯤꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯃꯅ 이닝ꯊꯧ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯣ ꯄꯨꯖꯔꯛꯂꯦ ꯈꯔ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯖꯔꯛꯇ꯭ꯔꯦ ꯁꯤꯈꯤꯕ ꯃꯤꯗꯨꯗꯤ ꯀꯥꯏꯗꯒꯤ ꯄꯨꯔꯛꯀꯅꯤ ꯍꯥ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯅꯣꯏꯕꯨ ꯑꯩꯒꯤ ꯑꯐꯕ ꯂꯩꯐꯥꯎ ꯌꯥꯝꯅ ꯐꯥꯎꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯍꯥꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯀꯔꯤꯅꯣ ꯍꯥ ꯑꯃꯥꯏꯕ ꯑꯃꯅ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯖꯕ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯍꯩ ꯈꯔ ꯍꯩꯖꯕ ꯍꯥꯏꯕꯗꯤ ꯃꯤꯇ꯭ꯔꯪ ꯈꯔ ꯇꯧꯕ ꯑꯉꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦꯗ 이닝ꯊꯧꯅ ꯈꯜꯂꯤꯕ ꯑꯉꯥꯡꯗꯣ ꯅꯠꯇꯦ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ 이닝ꯊꯧ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯍꯥꯠꯂꯨꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯥꯒꯤ ꯃꯉꯛꯇꯣ ꯀꯛꯇꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯇꯜꯂꯦ ꯗꯣꯟꯊꯣꯛꯅ ꯂꯥꯏ ꯁꯥꯔꯨꯕ꯭ꯔꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯎꯠ ꯑꯣꯟꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯅꯤꯡꯊꯧꯅ ꯅꯣꯏꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯍꯜꯂꯛꯄꯒ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯒꯅꯤꯀꯣ ꯍꯥ ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯦꯔꯥ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯍꯦꯛꯇ ꯐꯥꯔꯒ ꯍꯥꯠꯂꯒ ꯂꯣꯏꯔꯦꯗ ꯂꯥꯟꯃꯤꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤꯕꯣ ꯆꯠꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨꯒ ꯂꯥꯟꯃꯤ ꯆꯥꯝꯃꯗꯨꯒ ꯄꯥꯝꯍꯩꯕ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯣꯝꯗꯨꯅ ꯆꯪꯐꯝ ꯐꯥꯎꯕ ꯂꯩꯇꯕ ꯃꯈꯩ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯝꯃꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯝꯍꯩꯕꯒꯤ ꯃꯄꯥ ꯃꯅꯤꯁꯨ ꯌꯥꯎꯔꯝꯃꯤ ꯃꯅꯤꯗꯤ ꯄꯥꯝꯍꯩꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯅꯤꯅ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯂꯧꯕꯤꯔꯒ ꯈꯨꯜ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯕ ꯈꯨꯟꯗꯨ ꯃꯥꯟꯈ꯭ꯔꯦꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯗꯨꯕꯨ ꯃꯥꯃꯨꯛ ꯂꯩꯔꯝꯗꯅꯕ ꯂꯩꯔꯝꯃꯔꯣꯏꯗ ꯃꯄꯥꯝꯗ ꯍꯜꯂꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯅꯤ ꯍꯣꯔꯦꯟ ꯑꯩꯅ ꯑꯩꯒꯤ ꯈꯣꯡ ꯑꯇꯦꯛꯄꯁꯦ ꯎꯠꯇꯨꯅ ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯔꯒ ꯄꯥꯝꯍꯩꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯁꯦꯟ ꯆꯥꯟꯕꯤꯗꯅ ꯈꯣꯡ ꯑꯁꯦ
ꯐꯍꯟꯗꯅ ꯕꯣꯔꯒ ꯄꯤꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯌꯥꯅꯤ ꯑꯌꯣ ꯑꯁ ꯀꯅꯥꯅꯣ ꯏꯂꯩꯁꯤꯅ ꯂꯥꯟꯃꯤꯁꯤꯡꯅ ꯍꯟꯗꯣꯛꯅꯦ ꯑꯩꯈꯣꯏ ꯂꯥꯛꯀꯦꯅꯦ ꯑꯃꯥꯏꯕꯅ ꯃꯤꯌꯥꯝꯁꯤꯗ ꯂꯥꯟꯃꯤ ꯆꯥꯝꯃꯅꯒ ꯌꯥꯔꯣꯏ ꯑꯩ ꯅꯤꯡꯊꯧꯗ ꯀꯅꯥꯅꯣꯝꯃ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯆꯣ ꯑꯩ ꯆꯠꯂꯨꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯥꯏꯕꯤꯅ ꯈꯔ ꯊꯨꯅ ꯆꯠꯂꯨꯍꯦ ꯄꯥꯝꯍꯩꯕꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯇꯃꯛ ꯍꯥꯏꯕꯤꯌꯨꯀꯣ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯋꯥꯔꯤ ꯂꯤꯕꯤꯔꯛꯀꯅꯨ ꯑꯍꯜ ꯑꯣꯏꯔꯕ ꯍꯦꯟꯅ ꯁꯣꯜꯂꯕ ꯃꯤꯁꯤꯡꯕꯨ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯃꯃꯥꯅ ꯑꯥꯗ ꯃꯈꯣꯡ ꯁꯦꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯥ ꯗꯥ ꯃꯅꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯗ ꯃꯅꯤꯅꯤ ꯉꯁꯤꯗꯤ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯀꯣ ꯍꯥꯍꯥ ꯈꯪꯗꯅ ꯉꯁꯤꯗꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯁꯦ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯂꯒ ꯊꯃꯣꯏꯒꯤ ꯑꯆꯥꯛꯄ ꯃꯩꯁꯨ ꯃꯨꯊꯠꯂꯒꯦꯗ ꯀꯩꯗꯧꯔꯤ ꯏꯃꯥꯅ ꯃꯤꯠꯇꯅ ꯑꯁꯥꯎꯕꯣꯠꯇꯨꯅ ꯆꯤꯟꯕꯥꯜꯗ ꯃꯤꯅꯣꯛ ꯅꯣꯛꯂꯤꯕꯗꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯥꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇꯣ ꯌꯧꯔꯛꯂꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯤꯌꯥꯝꯁꯤꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯣ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯀꯔꯥꯏꯅꯣ ꯏꯃꯥ ꯅꯆꯥꯗ ꯃꯁꯛ ꯇꯥꯛꯎꯅꯤ ꯏꯃꯥ ꯑꯩꯒꯤ ꯏꯃꯥꯕꯨ ꯏꯃꯥ ꯑꯣꯏꯍꯜꯂꯝꯂꯒ ꯆꯦꯟꯈꯤꯕ ꯐꯠꯇ꯭ꯔꯕ ꯏꯄꯥꯗꯣ ꯃꯁꯛ ꯌꯦꯡꯒꯦꯅꯦ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯄꯥꯝꯍꯩꯕꯅ ꯃꯄꯥꯗꯨ ꯃꯁꯛ ꯈꯪꯂꯒ ꯃꯄꯥꯗꯨ ꯍꯥꯟꯅ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯝꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯃꯥꯗꯤ ꯃꯁꯜ ꯈꯨꯝꯗꯨꯅ ꯃꯅꯤꯗ ꯌꯦꯡꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯝꯍꯩꯕꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯗꯨꯅ ꯂꯝꯄꯥꯛ ꯑꯃꯗ ꯄꯨꯂꯞ ꯍꯣꯏꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯎꯕꯗ ꯃꯤ ꯑꯃꯠꯇꯅ ꯍꯔꯥꯎꯅꯔꯝꯗꯦ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯃꯅꯤꯅ ꯃꯌꯥꯝꯗꯒꯤ ꯈꯟꯒꯠꯂꯒ ꯑꯩꯕꯨ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯕ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯃꯤꯌꯥꯝꯁꯦ ꯂꯝꯄꯥꯛꯇ ꯂꯣꯏꯅ ꯍꯣꯏꯗꯣꯛꯄꯗꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯂꯤꯁꯤꯅꯗꯤ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯗꯧꯔꯦꯗꯅ ꯃꯃꯥꯅ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ ꯄꯥꯝꯍꯩꯕꯅ ꯑꯣ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯤꯀꯨꯞꯇꯨ ꯌꯧꯔꯛꯂꯕ ꯑꯣꯏꯔꯦ ꯕꯥꯕꯥ ꯅꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯛꯆꯒꯗ꯭ꯔꯅꯦ ꯃꯅꯤꯅ ꯑꯩꯉꯣꯟꯗꯔꯣ ꯄꯥꯕ ꯀꯧꯔꯤꯁꯦ ꯃꯥꯅꯤꯅꯦ ꯑꯩꯉꯣꯟꯗꯅꯤꯅꯦ ꯑꯩꯁꯦ ꯃꯄꯥ ꯃꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯄꯛꯀꯅꯤꯕꯣ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦꯀꯣ ꯑꯣꯏꯔꯣ ꯑꯣꯏꯔꯣ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯗꯕꯅꯤ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯁꯦ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕ ꯃꯃꯥꯅ ꯅꯪꯅꯗꯤ ꯍꯔꯥꯎꯔꯤꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯅꯪ ꯂꯣꯏꯗꯧꯕ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯃꯃꯤꯠ ꯌꯥꯝꯅ ꯐꯖꯕꯤ ꯃꯆꯤꯜ ꯈꯨꯝꯕꯤ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤꯁꯦ ꯑꯩ ꯄꯥꯝꯃꯤ ꯖꯥꯠꯂꯥ ꯑꯣꯏꯔꯝꯅꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧꯅ ꯂꯥꯏꯃꯤꯁꯥ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯐꯥꯔꯒ ꯂꯝꯄꯥꯛꯁꯤꯗ ꯄꯨꯔꯛꯎ ꯊꯥꯡꯒꯤ ꯃꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯀꯌꯥꯝ ꯍꯩꯒꯦ ꯌꯦꯡꯒꯦ ꯃꯤꯌꯥꯝꯁꯤꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯥꯏ ꯁꯥꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦꯅꯦ ꯄꯥꯝꯍꯩꯕꯅ ꯏꯃꯥ ꯕꯥꯕꯥ ꯂꯥꯛꯑꯣ ꯅꯤꯡꯊꯧꯅ ꯀꯧꯔꯤꯁꯦ ꯆꯠꯁꯤ ꯋꯥꯔꯦ ꯑꯩ ꯐꯝꯃꯟꯗꯅ ꯃꯅꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯠꯁꯤ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥ ꯀꯧꯏꯅꯦ ꯑꯍꯜ ꯑꯃꯅ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯑꯅꯥꯕ ꯑꯁꯣꯟꯕ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯂꯝꯄꯥꯛ ꯑꯁꯤꯗ ꯄꯨꯂꯞ ꯊꯝꯕꯤꯔꯕꯗꯤ ꯋꯥꯕꯅ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯂꯥꯟꯃꯤ ꯃꯁꯤꯒꯤ ꯍꯜꯁꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯋꯥꯀꯅ ꯉꯥꯡꯏ ꯊꯥꯡ ꯃꯅꯤꯡꯗꯨꯅ ꯃꯌꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯨꯔꯒ ꯊꯨꯗꯦꯛꯎ ꯂꯥꯟꯃꯤ ꯑꯃꯅ ꯑꯩ ꯊꯨꯗꯦꯛꯆꯒꯦ ꯏꯅꯤꯡꯊꯧ ꯍꯦ ꯍꯜ ꯏꯅꯤꯡꯊꯧꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪ ꯈꯪꯅꯤꯗꯅ ꯅꯪ ꯃꯤꯌꯥꯝꯗꯨꯅ ꯑꯣ ꯑꯍꯜ ꯑꯁꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯦ ꯑꯗꯣꯝꯅ ꯐꯠꯇꯦꯗꯀꯣ ꯏꯃꯥꯒꯤ ꯄꯥꯝꯍꯩꯕ ꯑꯍꯜꯁꯦ ꯑꯃꯨꯛꯇ ꯀꯜꯂꯨꯅꯦꯍꯦ ꯏꯃꯥ ꯌꯥ ꯇꯦꯛꯇꯣꯏꯁꯦ ꯑꯍꯜꯁꯤ ꯅꯠꯇꯦ ꯂꯥꯟꯃꯤꯁꯤꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯊꯥꯡ ꯃꯅꯤꯡꯁꯤꯅ ꯅꯌꯥꯗꯨꯗ ꯑꯌꯣ 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 ꯀꯩꯅꯣ ꯑꯩꯅ ꯑꯍꯜꯁꯤꯒꯤ ꯌꯥ ꯊꯨꯗꯦꯛꯂꯒ ꯑꯩꯒꯤ ꯑꯣꯏꯅ ꯇꯦꯛꯁꯤꯅ ꯅꯤꯡꯊꯧꯅ ꯀꯩꯗꯧꯔꯒꯦ ꯂꯥꯟꯃꯤ ꯅꯪ ꯉꯝꯗ꯭ꯔꯕꯣ ꯉꯝꯅꯤ ꯏꯅꯤꯡꯊꯧ
amka tudeke ayo ahaladuna pamhai bahari ba ngang ase arai ba ngang oiram jedana aran ba mibuna warakpa apaba mibuna nusibi bahai base chumledana lamiduna ayo ima ayo ya kuntra maribo loina teklaba tinba sidi I ngakta ayo ima ningthau ayum dalage ningthauna o nupa masasi hojiksu mitrang do leptidana pai lamisa nupa masasi hana manga kaklaga hatke kudang paiduna chingthoro pamhaibana baba imaga leremuko imaga ba ho pamhaibana aigi lamisa ngasi de geise noi gi ningthau oirabani aduna noi aibu phabage muhutta aina haibi iluko lami kharadi pamhaibana haibu wadu tarami aduga khara amadi mawa lawdaduna phaba changlami aduga pamhaibu hek phabaga ut onduna manglami madu ubada lanmi kharana thangna yanaba tana thina bhonarami adusu pamhaibana ut onduna manghallami pamhaibana aigi nushirba lamisa phatabani thawase makhom mukhut punsilo aduga mapimaro lawthoktuna pangtinglaga lambi khulakta bugadabani aduga mana tawkiba phatraba thabaksingdo masana lawduna chalangadabani hek lawdabada thina phugadabani aduga lampak asda leiriba miyamsingse konungde loina puro ngasidagi konungdu oina moigi awana singse yenglage aswanba chatpa ngamdaba singdi sagolda haplaga puko kharamana miyamsigi sana thaknaba sem sarunaba pawbiko lanmi singduna phagani iningthau miyamna nungai jareda pamhaibana ihe aidi thaba amu watlini mayam amta ngaibiko ngasidi aigi imagi wari maligi aduga thaba miyamda thaba mu utkige pamhaibana mage madi mamage hawkhra wari singdu kaptuna miyamda lirami wari singdu taraga miyamdu thawai yamna nungairamdi manidi waridu taraga magi nupiga machaga ne haiba khanglaklami aduna kari tawgadabanu khanbada yamna kirami pamhaibana aigi ipado ngasidi phangle masana makhongna thongna macha aibu thiduna lakle baba miyam sigi mangna tholo lawni aigi nushiraba miyam aigi ipana miyamda asengma wari khra hayange ko hayo asumba tasi manina aise isa nupaga nupigana hojik phawba dusiram liba oiredana nupi ibungo ipa asengba wa haike ko noida aise lana khalaga lerame maya aina haigdari wase asengmani asumani aina aigi nupi hundok lamlaga chenkiba nati numit ado aina aigi nupibu nungaina thamlage khanduna tabak suba thiba thokpani adubu lebak thibadagi ai tabak suba de sokpadagi ai gyan mangduna sahi khara laikana dun leiki aina gyan hek tarakpaga aina aigi nupibu thiba thulaki adusu khongse thangba yadana sek tuna aduna maphamase yorokpada tenglibani kaino yamari amukta ke leisina pamhaibana kaidore baba wari loirabo loijida yake lakba mamana yake la eva o manina kaigini nupi nangna noklibuduna miyamna oidabu wangangba phatabu nupa siramdai phawba sinthiba ngamba sa manina thide he ya sidi handai nomlabani kaino ya pulap ke leisina ayo kong kainam tawre isa pungba pungpai mitna song thorakle ipagi bungo ai lale amukta kanbiyo pamhaibana ima pelabrima ipase mathoi manghalasiro pindi ima pindi bungo ima pindi pamhaibana adudi sortama holalase loina uhansi loina tahansi imana warakba sahi 15 se sujri phau masa pumba baiduna chakthek tun thamkisi thamu aina wabudagi mane hena saruk chamena wagadabani miyamduna kalak peli ningthongna aisu sumaina togdu jala oh
ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕꯁꯤꯗꯤ ꯑꯔꯣꯏꯕꯗ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯔꯦꯗꯅ ꯄꯥꯝꯍꯩꯕꯅ ꯏꯃꯥ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯑꯁꯝꯅ ꯃꯄꯥꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯤꯡꯊꯧꯕꯨꯅ ꯂꯥꯛꯅꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯟꯗꯨꯅ ꯄꯥꯝꯍꯩꯕ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯐꯠꯇꯕ ꯃꯤꯕꯨꯅ ꯋꯥꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ